Good morning. Ngasigi akoigi runes ki energy haipetang yengse ko haidi runes ki energy harge nungi symbol khallaga akoina yengba dumaina ko haidi card yengbane haidi symbol gi energies haipetang yengse ko adu symbol gi energy se number 1 and number 2 ko haidi 1 khanba number do ina se ko number 1 gi symbol lo thorok toriba symbol sida kari meaning lake natraga number 2 gi symbol sida kari lake haibado adu haipetang yengase ko do sidagi ko nungse ani katang logto ko ani sidagi ahamba ko ahamba khanba ngai ko symbol number 1 sida leire ko aduga symbol number 2 na sida leire ko adu symbol number 1 sina kari hairige natraga hari symbol number 2 sina kari hairige adu do haipedi minerase mem ko adi sila leire ko hadi 1 or choose 1 or 2 khanba ngai gini ko sida 1 leire sida 2 leire ko ahambagi sida leiriba kaino se ko haidi sigi symbol sina sida symbolize se kaino hai matam sida mi changakpa gumba oina oi ko haidi mi changakpa haidi anouba punsi ma kari ma dumaina changakpa haidi fertility su oiba yai natraga akoigi kai haini changa changakpa bu oiro koi mungda haidi changa changpa de huinau macha bu oiro mo oiro ko dumain taraga haidi fertility gumba dagi kaino ma hai tare ko anouba pot ama lakpa anouba pot ama changakpa khotpa amain taraga oiri ko si ahambagi kaino sigi rune sigi meaning se ko hoiga ani suba symbol sina mo ngak thokpa oibado aina chatpa aina tauba thaba inkhang da hai tare ko ishona chanbi bani khangde mani khangde amain taraga haise protection gumba phangba aduga kaino su oi ko haidi sum thabak chatpa matamda mangol oyo kholo haibagi adugi sign ama su dumain leire ko shielding oi ba haire samna harsne ko haidi akoina lan chatpa matamda kaino ga setlidana ko haidi akoina thaina gi matamda haidi ngasai gi tin pandana ba oiro natraga thangjang dana ba oiro dumaina hai tare ko bullet proof ki type ta dumaina adum bagi mawongda aise protect oi bado ngasi gi oina adumaina oina oi ko chatlo thabak inkhang chatpa khotpa matamda aise ngak thokpa ishorna ngak pi ba sembi ba haibado adumain taraga oibado oiko aduduna sigi number 2 gi symbol sina haidi duga higher goods higher life am so piri ko sida indicates is higher good higher life higher ga deina tawriba chatoriba thabak to haidi mangol phajana oiba ko pa adumaina to lightin khorama ga phajana chatpiro ko adu sida leire ko gi runes ki reading si zumyan thank you